Ngasi July ki tang kunga manga 2021 ngasi gi video se Zerodha account sizinaba miyoi singda yamna kanaba madi oigani hana lawi Zerodha gi oina monthly basis ta income proof update tongnabai damakta mail ama lai hariba mail ase Zerodha account hangwada sizinagiba Gmail account adu lakpani mayamsu laamba taragadi mayamsu upload tawbiyu kamai toroga upload tawgadagi habadudi mayam punna meng taminarase Zerodha account hangwada sizanagriba Gmail account adu sangbiro Gmail account sangaba matungda masida angamna kwesaliba message asi leramba taragadi masida sangadabani hariba message asi tang kumathoi da tharakpa message ni masida sangaba matungda kamai toroga update tawgadagi habadu mayam punna yengase income proof update tongnabai damakta karam document sing sangadagi habagi matangda mayam punna yengsi masida piriba document sing se document taruk sigi manungda amma hekta leiba taragadi hariba document se upload tawba yare akhoi gi oina hauzik upload tawde se tha taruki mini statement se net banking dagi download tawra matungda upload tawrase masigi upload tawba masida namgani upload income proof hariba sida namama matungda upload tawgani upload thaba sida sanga matungda akoina ji uba fangi se browser khra uba fangi hariba browser ase chrome da sanga se chrome da sanga matungda login id amade password laire masi se upload tawgadiba miyoi dugi user id amade password sing adu namaba matungda login tawgani hauzik login tawra matungda akoina hoji uba fangi se document upload tawba mama akoina uba fangi masida zoom tawsilake mayamsu hena unabai damakta sus file sida sangaga ngasai pigiba document taruktugi manungda araiba document lama masida upload tawgani kamai tawga upload tawgadagi habadu mayam punung yengse sus file sida namani masida nama matungda sanami sengi oinadi tha taruki mini statement oina upload tawjage banki oina masida laire aduga makhada find password harise akhogidi laitabani banki tha taruki mini statement oibana maram moraga upload ta namgrani upload ta namgraba matungda mathakta koina uba fangi se successful haibama akoina uba fangi masida income proof update tawba matang soida loire video asida khangdaba saru yawa taragadi makhata na comment tawbiramo